production. Good morning, ma'am. Nasi aikoina jingana chabiba mafamse aikoigi Khaspur aiba Kachari King na palamane aikoigi ningthok konungni aba mafamsiga aikoina jingai chabise mafamse aikoigi Silchar dagina aikoigi kilometer kunmathoi mu thapi aba ada Kumbirgram airport dagi kilometer 9 mukta ni thapi ba mayam jengminasi aikoigi Kachari ningthogi konungse mayam jengminasi Khaspur